अहानबदा मरुओइबा पाव इंडिया की तरातरेट सुबह प्रेसिडेंट खन्नबा मिखल पार्लियामेंट अमदी मणिपुर याउना स्टेट असेंबली सिंगदा अयु पुंग तरादगी बोट थादनबा हौख्रे ngasi haudokiba parliament ki nongju mifam anauba members sing wasak laukibaga nungtil pung ani fawba yaithokre Manipur ki Governor Lal Ganeshan na West Bengal ki Governor oina ahenba thau puragani Amadi haukiba pung kun mari da India da nauna COVID-19 positive oiba miyoi lising taruk subna chamapan ka kuncha mga thingnakre amadi miyoi yankhai mathoina laikidre Kurumjari nungthil gi PONYTV Manipuri pau meeting tabir bapunamapu laki takhellambam na taramna okjari hauzik pau sandokna pizari India ki tarataret suba president khannabagi mikhal leibak sinba thungna pangthokli mikhal asida National Democratic Alliance NDA gi miref oina Draupadi Murmu amadi opposition gi miref oina Yaswan Singha anina lamba taunari bot masing thibagi thabak lakliba July 18 da pangthokhani NDA gi mirep Draupadi Murmu bu BJP gi mathakta Biju Janata Dal YSRCP Bahujan Samajwadi Party AIADMK Telugu Desam Party Janata Dal Secular Shiromani Akali Dal Shiva Sena amadi Jharkhand Mukti Morcha na chingba party singna saugatli Amaromda opposition gi miref Yaswan Singhabu Congress Nationalist Congress Party Aam Aadmi Party Samajwadi Party amadi Rashtriya Janata Dal na chingba party singna saugatli Marmu hana Odisha gi minister ama oiramlaba matung Jharkhand gi governor su oirami mahangna karigumba mikhal asida mai paklabadi India gi ahanba tribal president aduga anisuba nupi president oigadawribani Yaswan Singha matam ama Atal Bihari Vajpayee gi makhada union minister ama oirami BJP thadoktuna mahak Trinamool Congress sangkhibani Ngasigi mikhal asida punna MP amadi MLA lising mariga supna chanipanga mapanna bot thadanagani mikhal asi ngasi ayupung taradagi Parliament House amadi state ki Assembly House ta thadanaba hauki aduga numidang wairam pung mga fawba chathagani Prime Minister Narendra Modi nasu President gi mikhal asida mahaki bot thadakre Delhi da laiba Parliament House nganna bot thadakiba singi manungda BJP National President JP Nanda Union Minister Anuraga Thakur na chingba yauki Chairak sida Manipur da su Chingmairong da laiba Legislative Assembly da President Mikhal ga mari leinana MLA humpu bot thadaba haukre Ngasidagi Parliament ki nongju mifam haukibaga loinana Lok Sabha gi Speaker Om Birla na Japan gi laikhidraba hanagi Prime Minister Shinzo Abe gi mafamda ikai khumnaba utkre House animakna nauna MP oina khalakhraba member simbu wasak lauki loinana Lok Sabha gi mifam adu nungthil pung ani fawbagi yaithoki West Bengal gi Governor Jagdeep Dakarna state asigi governor gi famdagi thadoknaba se pishinkiba adu India gi President Ramnath Kovind na ayaba pikre Jagdeep Dhankar asi National Democratic Alliance NDA na Vice President gi candidate oina nominate tawkibani Bharatiya Janata Party na haukiba tang tarukta mahapu Vice President Mikhal gi candidate amani haina lauthokraba matung Manipur gi Governor Lal Ganeshan bu West Bengal gi additional charge oina Thaupuna ba khangankre loinana anauba governor ama khangdriba fawba Manipur gi Governor Lal Ganeshan na state asigi governor gi thausu pugani hairi Karkinos Healthcare
North East Private Limited na sinduna ngasi Khwairambam Ima Kaithen da Basic Screening and Risk Assessment Boot Cancer hangdokpagi thoram ama pangthokre thoramduda Karkinos Manipur Cancer Care and Research Institute Infalgi Director GS Moirangthem Infal West ASP KSS Sivakanta Amadi Kaithel Phambi Ima Singgi Luchingbi Kayasu Sarugyaki Thoramduda Athoiba Mitunglen Oikiba Health Service ki Hanagi Director Dr. K. Razona Hai Cancer Laina Asi Malemgi Oina Pakistan Narakliba Amadi Thengnabada Awaba Oiriba Laina Amani Lamdam Asidasu Cancer Laina Asina Narakpamigi Masing Yam Khalakli Junk Food Chaba Mahimana Yauba Charak Tabaga Gari dagi amotpa maikhu kaya tholakpa kaya sor honjin kiba asina cancer laina narakpagi maram ama oiri lamdam asi cancer laina nariba miyoi sing mapalamda lairiba afawa hospital singda layengna ba chatpada khudongcha daba kaya mayoknari sen fawba puthoknaba leitabana cancer nariba miyoi singi imung manungda waba oiri Phibam asida Manipurda cancer layingnaba thabak thoram paikhalakpa asi thagatningai ni haiki mahangna makhata na hai cancer laina asi nadringai ngauthoknaba miyam chekshinnaba amadi chingnarakpa matamda hospital da chattuna karino haibadu khangdoknaba honabiyu masi nakraba matung layengba haibasi achauba challenge amadi oiri haiki Ngarang RIMS ki Director Professor A Santana Nauna Saba Nupigi Hostel Mess Amasung PG gi Mess Sangakre Thoram Aduda RIMS ki Medical Superintendent Professor N Sanjib Amadi Atai Atopa Official Singsu Sarugyaki RIMS ki Director A Santana Fongdok Kibada Handak Nauna Sariba Mess Asina Medical Dental Amadi Nursing Tamliba Mahairu Singda Chauna Kanaba Piragani Mahairu Singi Yaifanaba Amadi Asoy Angam Yaudanabagi Damag Ihan hanba oina hostel asida CCTV camera thamduna kupna yengsilagani nupa amasung nupigi oiba mathon mangagi building amasu athubada saba loiragani amadi mahairoi chani hena tamba yagadaba mathon anigi building amasu athubada sanaba hotnaragani haina fongdoki loinana RIMS Dental College ta MDS course athubada haplagani hairi masida sunatana Kusumlai Hostel Amadi Bisnupur RSTC Manakta Basketball Ground Ama Thamduna Mahairu Singna Basketball Sanaba Fanglagani Loinana Reading Room Yauna Gym Amasu Ikuidana Sangaragani Haiki Suna single-use plastic ki matangda ngasi More Town manungda dukan singda chattuna awareness program ama pangthokre ngasi gi thoram adu Su Technopol District Committee gi General Secretary Kartik ki meeting makhada pangthokibani drive adu More da single-use plastic ki matangda miyamda maru aina pot yoliba singda henna khanghanaba sinba thoram amani Thoram adu July amadagi Manipur plastic policy lising ani kunithoi chatnaba haukraba matung government na thingkraba micro chamagi makhada laiba plastic ki potlam sing sijinabada Manipur laingaki athingba laire haibadu moregi miyam maru oina pot yoliba singda khanganki loina nangasigi asigumna Mathangda Sugi Kangbuna Yengshinba Lakpada Hariba Athingba Thamkraba Potlam Sing Asi Lairam Labadi Dukan Adu Thong Lonsin Hanbaga Loinana Policy Makada Pipam Thokpa Cheraksu Pangani Haina Fongdoki Hiram Asigi Matangda Su Technopol District Committee Finance Secretary Thangzam Suresh na Pot Yoliba Singda Shekshinwa Thamki Matunda Hamsudar District Committee na drive chatara pada karima single use plastic ase road knowledge si nabi tara kani government pi ba amali hamsudar pada district committee na pi ba punishment masa na yana loja tu ni haina hamsudar district committee ba ke ni government Paugi marak thana atemba break ama longminasi PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro
loina loina na MCTV ki channel number 988 amadi ISCOM ki channel number 142 da miyam na miteng tabiduna mapung faba channel ama ohenbiyu Hena mai pakpa channel nama oinabagidama PONYTV ki contact number 9362511104 da contact tawbiro. Makhada pijariba contact number natraga email asida miyamna suggestion pibiraknaba hajari. miyam ki suggestion bu khawramna ngaijari. Break ki matungda taramna okchari makhataba pau pizari. More da government na semjinba ngaibada waraba New More Road IVR Praza Kharana mateng pangbirakpagi damag all More Auto Owners and Driver Welfare Association AMAO and DWA na lambi semjin kre Indo Myanmar Border Town More gi New More Government Higher Secondary School gi changpham oiriba Inter Village Road IVR asi ngasi all More Auto Owners and Driver Welfare Association gi President Yamthong Haukip na luchingba team amana New More Road IVR asi pukchel chauraba praja kharagi mating na loina na association asina semjin kibani haina phongdoraki mayam ama taraga leba ICP hawba yaba lambi yamna maruba lambi se hanjin na sem khraba matung da su yada dana leba side ekoi auto na khannarakpada masi sem hawba na phagadra haibadi ekoi su anamba school ngang thinbagi mi thinbagi chapada awaba mayam ama thengnarakpasi phana koiraba aduge ekoi na sida leiriba kun haiba tare New More gi Administrative Committee ki ayaba lauraga masi semjabani. Technopol District ki manung channa lairiba More Ward number 8 ki Turen Wangma Laikai dalaiba Nupi Khunai Chaukhat Lamjing Loop More NKCLNM gi oiba mifam ama phamduna loop asigi oiba anauba member taruk hapchinduna body chauthokre loop asigi President Thangjam Jamuna Devi amadi General Secretary Laisangthem Tamen Laimana Mayai Tangbal Lauduna Educative ki oiba mifam aduda loop asigi oiba anauba member taruk haptuna loop asibu mapangal kanhanba amadi laibaki oiba thabak thoram kayada punna saruk yaminnaba amasung chaukhat thorangi oiba mifam ama athubada phaminaba haina yanaki loinana ngasigi mifam aduda mod amata oina yanaduna naurem lili leima More Ward number 8 hainau makhong Laikai Haisnam Romita Devi More Ward number 8 Hainau Makhong Laikai Maishnam KB Devi More Ward number 8 Hainau Makhong Laikai Saugrapam Memi Leima More Ward number 8 Hainau Makhong Laikai Asem Ranjana Devi More Ward number 8 Turel Wangma Laikai Maisnam Ibema Devi More Ward number 8 Turen Wangma Laikai bu loop asigi member sing oina hapki Manipur Laumi Maruki Kunmari Suba Pasoi Local Conference da Khetrimayum Santana Laumi Singna Mahai Marong Puthokpada Laingak na mating panggadabani haikre Manipur Laumi Maruki Kunmari Suba Pasoi Local Conference Pasoi Part 2 Mayai Laikai Community Hall da Manipur Laumi Maruki President Yumlembam Yogendro Vice President Nomaithem Thoiba amasung Taurem Manihar ahumna athoiba mitunglen sing oiduna pangthokiba Manipur Laumi Maruki ahanba Local Conference asigi Haudo Warol Piraduna Marup asigi Secretary Saikom Jugona Manipur gi Senmitlonda Khungangi Laumi Singna achauba mating pangduna lakliba asi ubiduna Manipur laingakna lamdam asigi sen tungi phibam phagadhanaba honagadabani haina phongdoki hauziki matamda Laumi Singna har amasung lawu singuda Changba tangai fadaba potlam sing ningthina phangba ngamdaba asigi matangda warol piraduna Communist Party of India Manipur gi Secretary Khetrimayum Santana Manipur gi Laumi Singh amasung Silang Laumi Singh na phangpham thokpa har amasung atai posak sing matik chana phangriba asi Manipur laingaki asoibani haina fogdoki mahakna makha taraduna laingak asina Laumi Singh na mahai marong puthokpada laingak na GST laugani haiba wafam asi
handokadabani karigumba handoktaba tarabadi Bharat Pumba lakliba July gi tang 18 Dowry Farmer Federation of India ga loinana Manipur da su khongjang sangsingani haina su fongdoki conference aduda Manipur laumi maruki pasoi local gi thaupunaba Thaunauzam Saratpu president Thongam Jitena secretary amadi loitongbam Sanatomba buna treasurer oina yenaba laitana khanki Kalaigan Police na promote Kalita Kauba chahi kunithoi khaktang ngairiba naha ama social media da Assam gi maming leiba aina thingkraba lalholup ama oiriba Alpha Aibu saugatpagi dama Assam gi Udalguri district tagi faraba miyoi asi Kalaigan gi Borenga Bari Khuldagi Udalguri district ki Tangla College da 4th semester tamliba satrani Mahakna ngapigani mahaki mathakta Unlawful Activities Prevention Act UAPA case ama laukhatkre hairi Numit Homfutara Rom lepluraba matung North East Fransai Railway na lakliba July gi tang 22 dagi Assam gi Lamding Badapur da passenger puba train sing thaba hauragani hairi ising ichau amadi ching ningkhaibana maram oiraga railway track sing akai atoi nangkiba sing adu semjinba loibadagi train sing thaba haunaba warif laubaga loinana public relation officer na pochai puba train di tha asigi tang tarani thoida thaba haukre haina fongdoki Lamding Badapur section gi NF railway asi Tripura Mizoram Manipur amadi Assam gi awang thangba mafam singda natana India gi atai mafam singasu faunaribani Assam da nong kanna chubana maram oiduna haukiba megi tang tara marida chingning khaikiba aduda railway station amadi Lumding Badapur gi mafam Humfuma thoi da track kaya amang ata thokiba aduna passenger amadi pochai puba train sing chenba lepkibani hairi Assam gi Dibrugarh University gi satra ani Arunachal Pradesh ki Pasigat district manung chana laiba Ranigat ki Singang Turenda Iraq naduna thiba khangdana lairi hairi report amagi matung inna ngarang satra Manga Singang Turen Tamna Lakibani Amadi Thaudok Adu Makoina Turel Aduda Irujaba Changbada Thokibani Hairi Makoi Mangagi Manungda Makoi Ahumna Turel Torban Yauraki Amadi Ani Amanda Thiba Kankidabani Hairi Assam Amadi Arunachal Pradesh ki rescue team Amana Punna Siang Turel da rescue operation Chathari Hairi Thiba Khangdana Lairiba Miyoi Sing Adudi Dibrugarh district ki Chirang Chapori dagi PGDCA da last semester tamliba Prashida Handikyu Amadi Gorpu dagi BCA 6th semester tamliba Suvadip Palni Hari Mizoram da April gi tang manga gi matungda khwaidagi masing yamba oina ngarang miyoi Chamaga humfutara manga COVID-19 positive oiba thengnaduna state asida laina asina nabagi masing lak ani lising kuntra subna chaungaga marifuma pan sukre loinana laina asidagi sikhiba migi masingna chatre kataruk sure ngarang miyoi chamaga humfutara manga COVID positive oikiba aduda lunglei district tagi miyoi Humfutara manga Aizol district tagi Humfunipan amadi Saitol district ta taramatoi oiki positivity rate na chada tarataruk dasmik nipan dagi hengalaktuna kunipan oiki hauzik Mizoram da laina asina naba migi masing lising ama shupna chamaga marifu tara nithoi oiri loina na ngarang miyoi nimfuma thoi laina asidagi fagat kibat Taraga punna hauzik fauba COVID-19 dagi fagat kraba migi masing lag ani lising kunipan subna chatuka marifu tara matoi shure Union Health Ministry gi data gi matung inna India da haukiba pung kunmari asida nauna COVID-19 positive oiba miyoi lising tara taruk subna chamapan ga kuntra manga thengnakre lising tara taruk subna Humfuma panna laina asidagi fagatki amadi miyo yankai mathoina laikhidre masiga tharaga hauzik fawda laikchat asina maram oiraga laikhidaba migi masing punna lak manga subna lising kun ngapigani
लाख मंगा लिसिंग कुन मंगा सुबना चाट्रे कमाकपन ओइखिबगा लोइनना हौजिक इंडिया कोविड ना नादुना लैबा मीगी मसिंगना लाख अमा लिसिंग निफुमाथोई सुबना चनीगा हुंफु मरी ओइरी पॉजिटिविटी रेट ना चादा तरुक की मथक ओइखी अमसुंग फगतपगे चांगना चादा मरीफुतरा निपान दशमिक निफुतरेट ओइखी अरोइबदा मरोइबा पाव अमुहन्ना पिजरी इंडिया की तरातरे सुबह प्रेसिडेंट खन्नबा मिखल पार्लियामेंट अमदी मणिपुर याउन स्टेट असेंबली सिंगदा अयुक पुंग तरादगी वोट थादनबा हौख्रे ngasi haudokiba parliament ki nongju infal anauba member sing wasak laukibaga nungthil pung ani fawba yaithokre Manipur ki Governor Lal Ganeshan West Bengal ki Governor oina ahenba thau puragani amadi haukiba pung kun marida India da nauna COVID-19 positive oiba miyoi lising tara taruk subna chamapan ga kuntra manga thingakre amadi miyoi yankhai mathoina laikidre matang sida nungthilgi PONYTV Manipuri paw loishinjare mityeng tabiraba punamapu amohana khurumjari